ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ Central Government State Cabinet na KNA amasung ZRA ga su withdraw tawkhibadu support tawba yana leire hari Imphal Smart City gi makhada lambi semnaba joint demarcation se thakri lengang na meter train thogi lamlok sinaba honarpada khunja singna yakhidri JC ILPS na Pauna Bazar dan na local singi ILPS status khangtona na ba police na drive se thakri Niyom kai na tata tractor talwa na puramba PDS ki sing Surachanpur dagi farkraba matung ngarang su Myanmar da puna bo honaramba sing air na farkri Kurumjari, Chitaranjan Maitena, MAMI TV News Update Pijari. Mars Tarada State Cabinet na Kuki National Army amasung Zombie Revolutionary Army ZRA gi marakta State Government na sign tawna khiba suspension of operations su handokhiba gi ware basi Central Government na support torpa yai haina thajaba yawba paw amagi matung ina hari. Panbayai, Si Minister N. Birena ikui kuidringai da New Delhi da satuna Union Minister Amit Shah unaduna Manipur State asida hairiba lalup asina ain kai ngam khailan silakpa Myanmar Rasa Singh State asigi reserve forest amasung protected forest ki lamsing da khunda hanbada mating pangi amadi state da poppy pami sing thabada mating pangi amadi drug trafficking tawada sauna senai haibagi su suspend tawkhibani haina phonokhiba laikhrabani amaromda State Government na Surachanpur Kangpokpi amasung Technopole District sing reserve forest amasung protected forest singda ain kaina khunda salamba thenarpadi eviction order thokna yumkai sing thude khibagi thodok adu yaningda ba utuna kukila lup amana back toba indigenous tribal leaders forum koba sangstan amana kukitaba district singda release khibalai khrabani Housing State Government na center da thamliba report sing amadi suda yauriba kuki amasung jau community singi larlup singna chethariba thabak thawang sing Ministry of Home Affairs na kumne ying sinura lady haina source asina hai haukiba Mars kunda Union Home Secretary Ajay Vala amasung center gi peace talk interlocutor AK Misrana Manipur State na su suspension tokibagi issue asi yamna haksina lawi haujik Manipur State ta lam khoksilaga Yum Sajinba amadi eviction toba asidagi Myanmar romdagi lepalaitana ain kaina sangsilaliba illegal migrants singi issue asina hena complex obi issue ori hari Imphal Smart City gi makhada Manipur lengang na paikhalakpa khongthang gi saruk ama oina Imphal Turel gi nongpok thango torbanda sanjinthong dagi minthong fawba kilometer ani dasmik ani sino sangba lane ani pakna paka lambi semnaba Thorang pakhala kibaga loina ngasi ayuk lenga ki mari lenaba loising sina joint demarcation chathawa khri Police yaw ngasi ayuk pung tara rom tama matamdagi joint demarcation chathawa horokpada makai adum imyam sing tholoktuna lenga ki khongthang adu yaning da phongdokhi adum oinama pamdaba thodok singi thokhibalati thodok thokfam da kendragi MLA oiba thangjam Arun Kumar masalaktuna yingsinki mahaki makai digi sim minister unuduna miyam gi apamba adu khangani habagi thajaba mafam adu gi miyam da pikhi thodok adu mari lenena JSC for the conservation of Manaing Khol Golapati KR Lane New Lambu Lane Dimdanglong N Namthangpung Mission Lane and Sanjanthong Metai Lekai gi convener Boys Komna haiki Mamang thagi kun manga da JSC gi makai digi Manipur gi sim minister da memorandum ama pisinduna khongfam khara handokpinana bahai jabalai khri Imphal Smart City gi thabak thoram sing paikhatlapda JSC na athingba amadi ayat papi balai Taram no ui adubu sahi decades taruk hena mafam sida khundaduna leralaba miyam sina haujik yum kai sing sajinduna leina khri lenga ki makai digi IPR lambi oriba mafam asibo fit kunthama pandasmik mari pangna lambi semnanaba thorang torliba si fit masing khara handabiu lambi paring asi yamna maru eba state highway sunati karigumba lengang na fit masing suna lambi loksin khrabadi yum kai kaya soktuna miyo kaya lefam leroi haiki
Smart cities I have we welcome. 12 meters high fit to on around 39.4 feet silo ni have matamda honorable MLA Kutang the Karak, Hijakare Yaraga de Kurahantabu, to an Pansiam Pakton lady, Aduga, buildings in sea, Loinus Harag like Havani, Yumkay Atopum Zagadisul label. Labanati expansion the Kitang Hantabiraga, Equina Tamzeri, even 30 feet power with the low view have a say honorable CM the price of Zavani, Koi service Chatabire, Yumkay, Loina displaced over Mongla, Asida Koi ladies state highway Sunate, neighboring the highway Mam, Koi state highway, Chili Masida, Iviani, Aduki Park Nachana 40 feet like the Sunate, Masidi am heavy volume Chaka the Sunate, Aduna. River public property sing say Lambi ni Hen Lubra, Mini Hen Lubra say a honorable CM the price to Ningi. Joint demarcation adu the Saruya Kiba Director of Settlement gi Assistant Settlement Officer GB Sor Sarmana Haiki Tha sigi tara tarukta DC Imphal isna thokibo order amagi matung ina Imphal Smart City gi makhada lambi semna na bang si mari lena ba department sing pudana joint land demarcation asi pangthokpani maruina turen torban gi retaining wall dagi meter train thoilok sin na ba mafam sing adu khangnu na ba khona kibani haiki akoino jing chotha jariba kaino sina joint service na koi gi madam DC Imphal isna thokiba मैंने ऑर्डर आमा कहीं मत उन्हें हाई तारीख स्मार्ट सिटी या मरी लेना ना तो इस रेस ला वे मीटर्स पार्क पर लंबी अमा तो इस संजय टोंग मिनू टोंग बो की सिटी लंबी से सेम बता और हारी बार सिटी जॉइंट सर्विस ले याव रे सिना कोई पीजे के याव रे अरे वाटर रिसोर्सेस के याव रे स्मार्ट सिटी के याव रे देन अरे एजेंसी पोरंगपाट कोई डीसी मैडम की स्टाफ सिंह हाई तारीख को कोई कॉलेज के से याव रे कोई नो बुझे land demarcation se tawjabani ko gi meter se ko gi river ban ji retaining wall khari se gi kano se 3 meter se kayam tribe box ke haibe du ko marking ne ko na exathar jariba JC ILPS na left na chatharak pa drive ki khongjang ama oina ngasi ayu Pauna Bazar da drive chathabada mi sahum ram masak khangdokri Police yang nasathakiba drive aduda ILP gi pass pairam daba amadi matam loraba pass pairam banan manipuri kaya yoramba thena khibagalune na miyosing adu fagalam matung city police da khusina khri adu manama hawjik fawi oina sab miyosing khangmangamdri khongjang adu gi saruk ama oina Saruya kiba JC ILPS ki convener Funin Rokon samna hai kibada JC ILPS na mitop sing masak khangdok pagi thabak le palai tana sangsili makha tana sangsin khigani Manipur lengakta JC ILPS na lamdam asida sangsilagli ba mitop sing khangdok pagi base year asi kumja lising ani lising amaga samapan yangkhai ma toigi oina ba tangna duna lagli adubo lengaki maikai digi lising amaga samapan huma toya Haina leb libasi yaning di lamdam asida lising amaga samapan yangkhai ma thoidagi lising amaga samapan huma thoi phawgi manungda mitop lak ahum rom sangsin khre habigi report lei haiba yauna wa phung kaya suphongloki Ano usi ako na tingnan sa basi pagi ato kumba ILP pagi validity wajah ba invalid ba mayam mo so pagi tingnan masih masakta mo pagi pagi yang challenging wajah koram mana lagi ba ayam mana saya tukan family ba kamu sih masih pagi voter card paipa ada ke pagi Aadhaar card paipa mayam selai makoi lagi for first sing ato 1951 ki memang dah sisa laki bra lakta itu we are not very sure Ako'y khang bangamde adubo kasi Aadhaar paiba mayam thole ana paiba Aadhaar sing asi masi kadai bokte masi chumbro kadai bokte masi chumdabno haibati hek paiba mayam ma koi paiba tegi mafang khare da ta sar mai paibi pot am suman pot mayam dari Surusanpur district ta nominee gi mamangda PDS ki singlo na puramba truck taruk fa khrabatungda ngarang more battalion gi manga suba assam rifles na memar romda PDS ki singlo na pusna bohona ramba truck driver amsung PDS ki sing thabada yawba DI mini truck more sunrise ground gi fagat pangam khre hari official ba paw amagi matung ina more border the nagna ba sunrise ground maya da duty tariba manga suba assam rifles ki kangbu amana patrolling tawingai matamda more gi sunrise ground manakta DI mini truck registration number MN01S8669 asi singnaba mawongda ngarang pung mapanrom taba matamda khamdra leba thengnakhi hairiba DI mini truck asi khamliba jaga asi border pillar number humdra nipan amsung humfudra mapan ga yam nangnaba mafamdani hairi
tungda AR gi team aduna sangsinuna di I mini truck adu check tawba matamda Myanmar romda ain kaina ngakpigani ain gi oiba ayaba se sang yaudana punana ba honar ma kg yankhai gi seng bag humdraga mari yauram ba thena khibadagi Assam Rifles na faglaba sing adu custom department moredak sinakre hadi Imphal East Command gi khutpu amana ngarang numidang pung 3 lom tabada drug puthok pusin taba mioi ama heroin number 4 powder oigani sinaba gram saniga yankhai tereka korana kairang muslim thongkhong dagi fat khri farba mioi dagi maming Muhammad Ilyas Khan Elias Sana sei kunga humdoi apokpa Abdul Wahab kawi Thawal district ki irong mathak lekai dagi ni amadi drug puthok pusin taba sinaba car amaga korana police na fat khri hadi Northeast India ki state sing manung hanjin ba electric ning thina phangdaba jaga singda peace through education haiba pandamda cylinder Electric India Foundation ki CSR program ki manung sanba oina Northeast India the best toba NGO Sunbutters ka khusamnarga Manipur ki manung hanjin ba district singi khul singda portable solar lamp sing yen thokre haidi hariba CSR program asi first phase ki oina hokhiba sahi gi December thada portable solar lamp Seniga Yankai Kamjong Taminglong Amsung Senapati District under Poverty Line da Labor Yumthong Singa Lem Yen Tokibagaluna Hariba Portable Solar Lamp Singasi Asina Mueli Sing Amaga Senirom da Kanaba Pikre Hari second phase ki oine NGO Sina Mars Tarani Pandagi Hauduna Tha Sigilo Fawa Potter Portable Solar Lamp Sama Panyankai Tongan Tongan ba District Singi Athapa Khungang Sinda Yen Tokpagi Pandam Thamni Hari Mikap Thoglasi Khoi Haiba khola puduna saliba khongsan ngasi numitara ma thoni sukri ngarang numidang bormani marang them poreiton gi yumda ahing leklaba matung ngasi ayuk mifam ama barmani das pangthoki matung das salipur gi dama khongsan ki salipur maira pabi ima sina taramna opira matung ayuk ki salen ama sana hanbi debina sinbiduna saksara matung mifam ama pangthoki mifam aduda Mara pabi ima sina lengyan amamam khudol tamikhi mifam adura sarya khiba sina imalon kananaba puna sarya gani haiki salipurdagi sanpur tamna khongsan khi sanpur students union CSU gi members sina taramna opira matung mifam ama pangthoki mifam adura thangjam rojen tampak mayum rehen udin seram herajit tampak mayum salawudin wahengbam surendrana daistafam khi khongsat kamari lenena seram herajina haikibada assamda Manipur lona like tamagi khudong saba phanglabasu sakari thabaki sangingda Bengali Assamese Bodo lona tawgadabani haibasi yabangam loi Manipur lona sakargi thabak thabagi sangingda thagani adugidamak Manipur lonbo Assamgi sakargi associate official loan wahinanaba punahona ministry haiki CSU gi general secretary lemba singana Manipur lonbu karamna kannaba honabada thawayak sang yauna sorkani haiki mifam loiram matung CSU gi members singa Thinokprekuna Lamgram Tamna Khongsan Ki Lamgram da Yen Semam Padamati Giyumda Mara Paibisina Taramna Opiram Matung Mifam Amapangki Mifam Aduda Zugin Singana Mifamapu Tangjam Brojen Tampak Mayum Rehen Udin Seram Herajina Dais the Funky Lamgram Mara Pabima Sina Lengal Amam Yanduna Ikai Kunaki My First Secretary General Tampak Mayum Salau Udina Wahogdo Pirduna Haikivda Numitarama Twini Sumna Kong Satuna Mitay Amasung Mitay Pangal Kunkunda Imalun gi paujel puduna saliba khongset asi miyamna opiba asi mai fana thagat phongdoli tampak mayum rehen udina aikhogi imalun kanana bohana bada imasina sumating pangbiu haiki Anil Kumar Singhana mai fana imalun gi dama khongna satuna imalun kanhan si hariba kholaw asi yamna sakthok sei haiki ngasi phawa puna kilometer samaga humfonipan khun marfuga taret Mifam pangto kiba kuntraga humdoi sukre haina mai phagi secretary general tampamuyum salau udina khangalali ngarang sajibu nongpan ba serawa numit ka mai lenena friendly environmental warriors few ziribamna sinduna ziribangi 0.0 usara kuntrayin thokre Usara yen thokpa da few gi executive amadi members in sarwya ki usara yen thokpa ga mari lenena few ziribam gi general secretary Sundar Kangabam na hai
Serabana lakpada lamdam asida leiriba isilina punamak nungsi sanaba sanana leminaba amadi asangma malim ama ohensi haina phongdoki Tha sigi marigi numidang athengmada singjamai maying lekaida masakhangdaba garina thomlambadagi haujik aruba fibamda sida hospital gi ICU da laikan ariba singjamai khetri lekaidagi khetri mayum Rajesh Singha Sei kunthagum doi apokpa laikhidraba KHH sawa Singha gi imung manungda LMG Manipur gi maikaidagi selgi tengmang khusinakri laikan ariba khetri mayum Rajesh Singha haujik hospital gi bil pibang ngamdana wana leire haiba pau tabdagi LMG gi thangmisinga imung asigi awa pawdam gi video ama group asigi media gi partners oriba singamai 360 social media da thagalpa matamda puxial saurba kayana lupa lakh ani gali singtara mating pangbirakhi lorina LMG Manipur gi maikedi gi lupa lising kun ngasi ayuk Rajesh ki manau pada khosina duna imung asigi awabada mating pangki masimak like minded group LMG Manipur na lamdam sigi ka hena awa Mayok nariba imung singa minung sing mating pangpagi marfuga taruk suba tengbang ni hairi ngasigi tengbang khongsat adu group sigi chief advisor wangkhemsa samjaina lusingki khongsat adu the advisory board member kk wahingbam secretary Ojit Sorak haibam publicity secretary Rakesh Narim amadi manglem waikhom Surendra ningomba kunjeswar mangstabam Sobita maibam Birla Salam amadi Sarat Pukrambam singba maroba member kayana sarwyakhi Khongset aduga mai lenena secretary Ojit Sorak khaibamna phongdokhibada landamasida gari asabana mi takhairam laga sen khibagi fataba sanabi ama leirakpasi yamna laibak thibani upai ama sizinaduna thinghauna ba mathau tai natragadi lambida sasaba miya misam kayagi mamal yamna punsigi mongfam lambi mayaida purakpiyai haukhiba mars marigi numidangda thokhiba thadok asida senari ba gari amadi miyoi singlengana fagat piduna logi lokhatpam thokpa thabak sing athobada lokhatpiu haiki National Highways and Infrastructure Development Corporation Limited NHIDCL gi Project Monitoring Unit Nonena Sinduna ngasi None District ki Tupul da leiba Saroi Sagolthong High School da medical camp ama pangthokri Corporate Social Responsibility CSR program gi saruk amoina pangthokhiba camp adu PHC None gi doctors amadi medical staff sing saruk yaduna miyoi kaya laing bagal loinana hidak langthak sing demna phanganki loinana school adu gi mahiroi sing Mahiroi nupi masa sinda sanitary pads sing so phangan khibaga lunena school adu da RO water filter khusina ki hairi thoramadu da DC noni na athoiba mithunglen oina saruk yakhibaga lunena SDO SDM noni pauranlung malingmai CMO noni Dr Z Kamai amadi NHIDCL PMU noni gi GM Close P Lieutenant Colonel Sonal Sandra guest of honor sings oina saruk yakhi Central Government and State Cabinet na KNA amasung ZRA ga su withdraw tawnakhibadu support tawa yana leire hairi Imphal Smart City gi makhada lambi semnanaba joint demarcation chathakri lengana mita train thogi lamloksina bohana pada khunja sina yakhidri JC ILPS na Pauna Bazar dan non local singi ILPS status khangdo na ba police yauna tap se thakri Niyong kai na tata truck taruk talo na puramba PDS ki sing Sirchan pura ki far khraba matung ngarang su Myanmar dalo na pusina bohana ramba sing yar na far khri Mijing tabiri punong po haujik MAMI TV News update pungja ni fawagi matang silusin jari punong po amkan ipung na kurang
Admission open. Singzamai supermarket labor Smart Tutorial Center da Bosem, Kosem Amadi CVSC gi Class 9 to 12 fawagi Arts Samadi Science stream gi oina Foundation course tamnabagi khudong jaba pizari Loinena Medical Engineering Amadi NDA gi course tamnabagi khudong jaba su pizari Mafamasida experience leraba oja singna takpi tambigani